पाउसिंग पिजरी मियोय अमा इम्फाल वेस्ट की मनुंग चनबा संगाई प्रौदा लैबा बैंक ऑफ बड़ौदा FCS ब्रांच ता लुट तौनबा होनबदा CRPF अमसुंग मणिपुर पुलिस की कमांडो सिंगना फाखरे मणिपुर दा हौखिबा पुंग कुनमरी असिदा मियोय चामगा मरीफू मंगा COVID-19 पॉजिटिव ओइखिबगा लोइनना लाइना असिना मरम ओइदुना मियोय मरी सीखरे अमदी चीफ मिनिस्टर ना मसी मिशन 2 की मखादा चुराचांदपुर डिस्ट्रिक्ट की CHE सिंगाता फमुंग कुंट्रा लैबा हॉस्पिटल अमा स्पेशल वार्ड अमा संगाखरे मियामना गवर्नमेंट ना पीवा COVID-19 की SOP सिंग निंगथीना ngakna chatuna chathokpa matamda mask upiba sanitizer sizinaba khutsa sengna toina hambiba amasung foot taruk ki distance ngakna chatpa haiba chatna kanglon sing asi tung induna COVID-19 dagi ngakthok minasi hauzik pau sandukna pizari मियोय अमा इम्फाल वेस्ट की मनुंग चनबा संगाई प्रौदा लैबा बैंक ऑफ बड़ौदा FCS ब्रांच ता लुट तौननबा होनबदा CRPF अमसुंग मणिपुर पुलिस की कमांडो सिंगना फाखरे थौदोक असी अयुक पुंग 13 खरा हेनबा अदुवाइदा थोखिबनी मियोय अदु थोंगाम रिंकु चही यांखै अपोकपा थोंगाम रिंकुच अपोकपा ज्ञानेश्वर कवि इम्फाल वेस्ट की मनुंग चनबा क्वाखैथेल सोइबम लकाई दगिनी हाइरी संगाई प्रौदा लैबा बैंक ऑफ बड़ौदा ब्रांच ता पामदबा थौदो खरा थोकले हाइबा पाव अमा इम्फाल वेस्ट SP कंट्रोल रूमना पाव फंखी तुंगदा CRPF अमसुंग कमांडो की टीम अमना रिंकु हाइरिबा मियोय असी ओवर पावर तौदुना फाबा ngамखिबनी महाक बैंक अदुदा मारुति अल्टो कार K10 रजिस्ट्रेशन नंबर MN1X3558 ता तोंगदुना लाखी महाकना बैंक की मनुंगदा चंगसिनबगा पिस्टोल अमा सतोकलगा बैंक मैनेजर अदुदा सेल पीननबा हाइखी महाकना थौदोक अदुदा थांग अमसु सिजिनखी बैंक मैनेजर अदुना पीबा पाउताक मतुंग इन्ना केशियरना रिंकुदा लुपा लाख 5 पीखी अदुम ओइनमक महाक CRPF अमसुंग कमांडो सिंग अदुना फादुना महाकी थौरांग अदु अरेंबदा तहनखी हाइना पाव असिना हाइरी मणिपुर दा हौखिबा पुंग कुनमरी असिदा मियोय चामगा मरीफू मंगा COVID-19 पॉजिटिव ओइखिबगा लोइनना लाइना असिना मरम ओइदुना मियोय मरी सीखरे हाइबा अनौबा COVID-19 की पॉजिटिव केस सिंग असी पुन्ना सैंपल लिसिंग अमगा चमापन मरीफू 19 टेस्ट तौबदा फंखिबा रिजल्ट नी हाइना स्टेट की COVID-19 कमन कंट्रोल रूम दगी फंगबा पाव अमना हाइरी मसी थारगा स्टेट असिगी COVID-19 पॉजिटिव केस असी लाख अमा लिसिंग 15 चमंगागा मरीफू मरी यौरे लोइनना सीखिबा मियोय मसिंग लिसिंग अमगा 6 सुपना अनि सुरे लाइना लाइचेट असिदगी फगलक्तुना मियोय चामगा मापन डिस्चार्ज तौखी पॉजिटिविटी रेट असी चादा 9.3 नि हाइरी अमरोमदा इंडिया की ओइना नोंगमदा मियोय क्रोर अमा 0.25 कोविड वैक्सीन कापा ngamle हाइना प्राइम मिनिस्टर नरेंद्र मोदी ना फोंदोखरे ngasi फावबदा मियोय क्रोर हुमफुगा निपान लाख हुमफु 15 लिसिंग निफु माथोइगा चात्रेट हुमफु निथोय वैक्सीन डोज काफ की हाइना यूनियन हेल्थ मिनिस्ट्री वेबसाइट ता फंगबा डाटा अमना हाइरी लैबाक असी की ओइना हौजिक COVID-19 पॉजिटिव केस मसिंग असी क्रोर लाख कुंट्रा लिसिंग कुंतरेट का चामगा निफु माथोय यौरे एक्टिव केस की मसिंग लाख लिसिंग मरीफु 15 सुपना कुनमाथोय यौरे सीबगी मसिंगना हौजिक फावबदा लाख 4 लिसिंग निफुगा चात्रेट का मरीफु 5 सुरे हाइरी मरक असिदा इम्फाल ईस्ट की मनुंग चनबा खोंगमन जोन 5 ता लैबा सापम सोमरेंद्रो चही निफुगा निथोय अपोकपा कुमार सिंह
गी युमगी थोंगालदा सखंगदबसिंगना हैंड ग्रेनेड अमा थमजिल्लमले थौदोक अदु अयुक पुंग मंगागा मिनट 13 ताबा अदुवाइदा थोखिबनी हाइना पुलिसतगी फंगबा पाउ अमना हाइरी कनाना करिगिदमक ग्रेनेड अदु थमलमलिबनो हाइबा हौजिक फाउबगिदी खंगबा ngamdri पुलिसना ग्रेनेड अदु लौखलबा मतुंगदा डिफ्यूज तौखरे हाइरी ग्रुप अमतना हौजिक फाउबगी क्लेम तौरकपा लेट्री चीफ मिनिस्टर बिरेना ngasi go to hills mission 2 gi makhada churachandpur district ki manung channa leiba CIC singhata famung kuntra leiba hospital ama loinana special ward ama haunabi matung inna sangakhre CM na thoram aduda hospital sida ALS ambulance sing amasung medical equipment sing khusinaki Go to Hills Mission 2 gi makhada phamung kuntra leiba hospital ama loinana special ward ama CIC singhata sangabada apenba poki facility asina singhat ki miyamda chauna kanaba piragani sangabagi thoram adugi matung inna ALS ambulance sing amasung medical equipment sing yenthoki haina birena Twitter da fongdoki thoram aduda Works Minister TS Biswajit Education Minister S. Rajan, MLA Jinswang Hao Jau Amasung Sapam Ranjan, Advisor to Chief Minister Health Amasung Chief Secretary Su Sarukyaki. CM Birena Twitter da Makata na hai Chingi Lamda Khongzel Yang na Chakhat Tharangi Thabak Paikhatpa Ubada Tokhaining Bagi Wakalon Chenba Mioi Kharadi Ahing Tumba Yadre Apun Bagi Saktam Asi Tongan Taba Pambagi Wakalon na Thugaiba ngamloi haibasi Manipur gi miyamna amuka hanna utle ngasi sugnu constituency da lakadoriba state assembly mikhalda mirep oinanaba thaurang tauriba sugnu BJP mahila morcha gi president Salam Birlana Wangu quarantine center da laiba inmate sing da chananaba polam sing pikre Tekcham amadi tenthagi miyamna MLA P Brozen Singh bu support tawbagi chang hingalakli loinana Wangjing constituency gi manung channa leiriba Kairem Bikhok ki naha singna lakadawriba ing lising aniga kunithoi assembly election da P Brozen Singh na chawna mai paghaning bagi matangda naha singa punduna wakhanakre Thaubal district ki Wangjing Tentha constituency ki manung channa leiba Chingthamdagi kidney animak fail oibadagi Chandigarh gi PGI hospital da layeng chathariba Sapam Premchand Singh chahi 35 gi layeng bada mateng oinanaba ngasi like minded group LMG Manipur na lupa lising kun mateng pangduna imung manunggi awabada saruk yakre Ngasi ayuk Premchand gi yumda LMC gi secretary Sorokhaibam Ojit na luchingba mihut kangbu amana chattuna sel gi tengbang adu pikhi ngasi gi khongchat aduda group asigi member executive member Moirangthem Roshan member sing Dr Maibam Itin L Santi Manihar Sapam Manitombi Mutum amadi Sobita Maibam na chingba saruk yakhi Patsoi gi hanagi MLA Sapam Kevana Pading Naina Chatharakpa Tengbang Pibigi Saruk ama oina ngasisu Patsoi constituency gi manung channa leiba Yengkhom leirakta Bhara da leiba yauna yumthong chamnga romda cheng yauna chana thaknanaba polam sing yenthokre Covid ki waraba matam asida Sapam Kevana chana thaknanaba Tengbang gi polam sing yenthokiba aduda lamdam adongi miyamna thagatpa amadi nungaiba fongdorakli Ngasi Headquarters 21 Sector Assam Rifles Amadi Inspector General Assam Rifles East ki mityeng makhada Kadamtala Battalion na Sinduno Operation Sanbhavana gi makhada Free Medical Camp ama Alu Bazar Kasar Assam da pangthokre Assam Rifles ki medical team aduna lakliba patient singi layong ningthina khangdoktuna hidak langthaksu lemna pikhi Medical team aduda khunja chahunga kunma thoida kanaba pikhi health care gi infrastructure matik chana fangdraba mafam asida Assam Rifles na hidang langthak kaya yenthokiba aduda khunja singna harauba amadi thagatpa fongdorakli
थोंजू अमदी याई स्कूल कंस्टिट्युएंसी अनि की लोनाबदा लैबा यामना मरु ओइबा सिंगजमई कोंगबा रोड असी सेंबीदना मतम कुइना लैरकपदगी पोट होल कया लैरे हाइना मियामना वकटलकपदगी इम्फाल ईस्ट जिला परिषद मेंबर ओइरिबा सेराम नेकेना ngasi लंबी असी सेमजिनख्रे लंबी असी गा मरी लैनबा डिपार्टमेंट ना मतम कुइना सेंबीदना थंबीदुना एक्सीडेंट ना चिंगबा खुदोंथीबा कया थोक्तुना लाकली सेराम नेकेना नुंग थाबा अमदी तेमथोक्तुना ngasi लंबी असी सेमजिनखिबगी लमदम अदोंगी मियामना नुंगाइबा फोंदोरकली मतंग असिदा ब्रेक अमतंग लोमिनसी ओकेजन सिंगिदमक्ता मखल कियागी केक हाइबदी फोटो केक लेयर केक ब्रंच केक बार्बी केक फ्रूट टॉपिंग केक कपकेक सिना चिंगबा फोंगबिगनी अमदी अदोंगी अपाम मोंगदा केक कस्टमाइज तौबगी खुदोंग छाबसु पिसरी खुदोंग छाबसिंग असि लौबिनबगिदमक्ता लेंसिंग बिरउ अखोयगी एड्रेस NG College Road near Naurangtong phone number 9864112972 अखोयगी ऑनलाइन पार्टनर फूड वाईफाई अमसुंग फूड वेब तगिसु ऑर्डर तौबिबा यागनी तुंगदा मियामबु तरामना उचरी पाउ मखा ताना लोमिनरसी ngasi khongman zone 5 polling station number 5/32 da miyamgi oiba chakhwat tharangi matangda khana nainabagi mifam amana ama minister Sri TH Biswajit Singh president oiduna polling asigi committee gi miyoi singda saruk yaduna pangthokre Tamenglongi Deputy Commissioner Armstrong Pamena analog insulator tester ama tausem area gi damakta khusinakre loinana masigi damak Longchai Village Authority youth amadi mahiroi singna nungaiba amadi thagatpa phongdokre tausem area gi lineman Rajian Kamaina miyam gi damakta ahing nungthil naidana electric line sembi bagi damakta su nungaiba amadi thagatpa phongdokregli Chahi kayagi mamangdagi tausem area gi oina electric lineman asi masing watuna ngasi fawbalakli maram aduna mafam asigi oina lineman gi masing hengat pinanaba government gi pugning chingsilakli Ngarang Thongju Kendra gi manung channa laiba kidnapanung ward number 5/20 asida yumda chatuna awateng bang pibagi makha chatharakpa thoramgi saruk amada Ward asida naduna lairiba solaba ahal singda Minister TH Biswajit ki loinabi Junrayun Thongwam na ngamjaba tengbang pikre. Makhatana chatharakpa tengbang bagi saruk ama oina ngasisu singjamai khetri lekai irengbam leirakta leiba Khangembam Ajit Kauba mioi amada Minister TS Biswajit Singh gi manaunupa Surjit Thongamna wheelchair amadi selgi mateng pangkre. Lining ngak senba numit ki thoram kangla laifamlenda malem paphal jingkhatpa chingtam punsin biramba puya iek chatna hanbiramba inat lining hanjin hanbiramba numit pangthokre thoram adu All India Kangla Pakhangba Temple Development Society Kangla Phamthau Humfu Marina Sinduna Kangla da pangthokhibani Ining Thau Maharaja Sanajauba Laisemba MP Rajya Sabha L Radhakishore Khuman MLA Oinam constituency amasung tongan ba lining laisongi mari leinaba mioi singna chingba kayana thauram aduda saruk yakhi Amukoga khusam naraga chatliba club tarataruka apunba organization ama oiriba Chingfu Roads United Club Organization Krukoda Yauriba Brightway Club Kwakaithal Lamdong na sinduna ngasi COVID-19 dagi ngakthokna nabagi damak mass vaccination program ama pangthoktuna mioi chamaga yangkhai mukta first amadi second dose ki COVID ki vaccine kapthokre ngasi Kwakaithal Lamdong da leiba Brightway Club ki campus ta pangthokhiba mass vaccination program aduda Brightway Club ki president Haisnam Kipgen Mangang Secretary Thaunawjam Santikumar Maitai Imphal West ki Adhyaksha RK Taruni amadi SDC Hyangthang Hohoi Bai Faina Mampung Oiba Mioi Singh Oina Saruk Yakhi
Chahi kayagi mamangdagi lepa laitana adumak chathajarakpa laita laira ana ayeki oiba angamba tengbang pibagi thauram ngasisu Minister Thongam Biswajit ki mityeng makhada Thongju constituency gi polling number 5/24 gi polling committee ga loinana polling asina konba imung kayada tengbang pikre Ngasisu Thobal Mandal gi oina intending candidate Laitan Them Basanta Singna chair lauduna Mandal asigi Yuba Mocha gi meeting ama candidate ki yumda pangthokre meeting aduda Basanta na haiki hanba laitaba Thaunaga loinana constituency asigi miyamda mateng ekhoi amata oina pangminasi amadi pukchel tinana thabak thauram kaya paikhat minaduna Prime Minister Narendra Modi gi kanaraba scheme kaya sing asi miyamda yohanbada amadi phanghanbada ekhoi punna hotnamerina si haina haiki Prime Minister Narendra Modi gi anirak suba term mayai changsilakpaga iroinana ngasi faubada government asina paikhalakliba scheme sing amadi N Biren Singh na luchingba state asigi government na lakhalakliba thabak thauram sing Miyamda khanghanba oina Kumbi Municipal Council gi ward ani gi khangatlaba mioi kharaga loinana mifam ama pangthokre mifam hanagi Kisan Mocha gi president oirambata natana Aikar Society New Delhi gi member su oiriba KH Nabakumar Singh gi yumda pangthokhibani mifam aduda Nabakumar na Kumbi constituency da mahakpu lakliba tarani thoisuba state assembly mikhal asida Mihut oina thagat pirabadi mahakna constituency asigi paikhat kadaba thabak thauram singgi matangda sugaina fongdokhi Hauzik aroibada maru oiba pausing amuk hanna Miyoi ama Imphal West ki manung chanba Sangai Prauda laiba Bengo Baroda FCS branch da lut taunaba honabada CRPF amasung Manipur Police ki commando singna fakre Manipur da haukiba pung kunmari asida mioi chamaga marifu manga COVID-19 positive oikibaga loinana laina asina maram oiduna mioi mari sikre Amadi Chief Minister Birena ngasi Go to Hills Mission 2 gi makhada Churachandpur district ki CIC Singhata phamung kuntra laiba hospital ama special ward ama sangakre Ngasigi oinadi Pony TV gi numidang gi pau mityeng tabiraba singbu amuka hanna khurumjari